Image Paodam miyang tabiriba singbu Yumnam Anuradha Devina ikonona kurumzari. Housing Maroiba Pauda, senior citizen amadi people with disabilities in the at an assistive device yanthokrai. Let's fight together to contain pandemic haiba thimda SOP Pauzil Puba bike rally ama Kaksing district SP Victoria yankhomna lamthakrai. Loinana farm loan alongi singda entrepreneurship oirakna bakudong sabasing piri haina Prime Minister Narendra Modi na haikrai. Housing Pausan Pizari. Aikoi mioi basi sona samlakpada magi tawudaba sakti amamam pirai sakti sing adu aikoi isana khangna samajke kanagadaba amada sijinabiyu wafamasi ngasi Artificial Limbs Manufacturing Corporation of India Alimco amadi Manipur Sarkargi Social Welfare Department apuna sinduna Palace Compound Labor City Convention Center da pangthokpa Senior Citizen sing amadi Peoples with Disabilities singda at amasung assistive device kusukula yanthokpa tharongi atoiba atitiki warolda Deputy Commissioner Impal West Naurem Pravina phondokibani Mana makata arduna matamamada Social Welfare Department ase tantharaga kariguma amata tawbangamdana leiramba adu ngasidi tawgodaba thabaksing sacha tawbangamlei masi asuki matik nungaiba poi masi leadership parakpa amadi official singna activist oirakpadagini isona aikoi samlakpa matangda contribution amamam taunaba samlai isai haigera lairaga haigera hiram amada haigera contribution taunaba pithorei Social Welfare Department oza singna contribution tawba ngamnaba adu phudokpa ngamnaba sembiba tai maduna samajda asoba kanaba ama piba ngamgani haikhe samajda leini khudingmaksina differently able person makhisisu they can contribute to the society then adum ba mukhoidi yoraba mukhoidi leiriba moigi si ekoi manung phudokpa ngamdana leiriba madu phudokka agadi samajda kana boido adum madugi manung yawriba magi potentials tawpa ngambadu madu phudokna bhanabda samai environment to ekoi pitaragadi samajda chauba Impal District ke Koirangai All Year Field Central Security Force na leiriba asi atopa amada hongdokhinaba Sem Minister ne chia lauduna High Level Committee ama semduna hiram asigi oiba mifam pangthokrei mifam aduda Minister of Defence ke makhada housing All Year Field leiriba Central Security sing atopa mafam haibadi Kaingam Lemakonge Yankaitare Suba Mountain Division ge mafamasida hongdokhinaba High Level Committee na atuba matangi manungda thabak oina pangthoknaba sinakre atopa amana Chief Minister na chia lauduna phangkhiba mifamda minority singna namna khundama mafam singda phamang kunthra laigadaba Maternity and Child Hospital sanaba mafam thidongnabagi mifam amasu pangthokre mifam aduda Chief Minister ke Health Advisor MLA Dr. Sapam Ranjan, Sub-Secretary Rajesh Kumar, PCPF Principal Secretary Health Commissioner Revenue Commissioner MA OBC and AC amasung atay maru ibang official saruya ke hairi COVID-19 pandemic asida ngasisu Kaksing district ki oina general population nagi mioi mari mapandagi halakpa ani punna mioi taru COVID-19 positive obe thengnari aduga mioi anina disaster tawkre haina ngasi nungtin pung ani phawbada lekiba Kaksing district COVID-19 update report amana phongdorakli report asina makata ribadi district asida hause COVID-19 kamphang case chamriga taramanga sikhiba ani disaster tawkiba mioi chaniga marfudra humdoi active case singna chamak kun sure Containment zone oina lakthokiba mapam tarani thoi leiri active case da leiri ba mioi chamak kungi manungda mioi yangkhai nipana COVID care center Kaksing da thamle atai patient singna tonga ba center singda thamduna layangle nakala maramda district asige apon ba mioi lisang manga ka chahum kuntre ki sample test tauna ba
laboratory da thabada mioi lisang manga ga chani humbudra mapangi test result lagle mioi nipuni pangina result lakadaba watli hairi Jana Andalan campaign ge Saduka ama oina Youth Volunteers Association Palend Kaksing District na Kaksing District Police ke Tengbangaloina na COVID-19 anloka marilena na SOP ge pausen poba awareness bike rally among us Kaksing District da chatkre Let's fight together to contain pandemic haiba thimda COVID-19 ge lengang na piriba SOP ge pausen puduna Chatkiba ngasige bike rally adu Kaksing District Superintendent of Police Victoria Yankom MPS na Palen Kaithendagi Firal Haiduna Lamthaki Rally aduda SP Kaksing Victoria Yankom Masamak Amadi Mahaki Makatawa Officer Singh Yauna YVA Palengi Thomising Amadi Atai Mioi Kiana Sarugaduna Kaksing District Maru Aiba Miam Tinba Palen Kaithen Kaksing Kaitel Wabagai Kaitel Amadi Sura Kaitel Ge Mapam Singda Koina Satuna Kaithengi Mapam Singda loudspeaker Sizinaduna District Police Ge Makokongba Officer Singna awareness speaking Ngasige bike rally aduga mari lainana SP Victoria Yankomna high COVID-19 Thengnaba asi Hal Department amadi Police Department khaktaginate Aikoi Mipung Kudimaki Thaudangni haiba unanabagi damakta YVA na ngasige rally asi sinbagi damak thagale COVID-19 asi lal makhan amani masida aikoi kudimangna lanmeni COVID-19 lanthengna bagi damak aikoi kudimangna yumdagi mapan thokpada mask sanitizer yaubra amade aina satokadariba mapam aduda fit taruki social distance thamgadabani haibase habit oibagi matam oire lengang na pire bachana kanglon sing ase ngangna satuna police ta find thidaba district ama ohelese haiki yumdagi thokdaba yadaba tangai phadaba sabab tawge na yumdagi he khongang thangdorake khanna matamda ngasai gi akhoi gi Wakanda na ma habit to kai thom dai nang kali che yaw ra yeng nei na thaw yaw ra ga yeng nei adumai na akuna thom dai kudimak sida ai kutta mask yaw ra ai kutta sanitizer yaw ra adugi mathakta ina tatu mafam sida ai social distancing 6 feet ki gap lai ga dau ni aduguma environment ta tat ka dawani aduga line ne pa matang da su moi di ai 6 feet thap to ka dau ni hai da se akoi habit oi do matam ni Ngasi nongalamdai punga ani makai rom taba aduaida 43 Assam Rifles Morena Indo Myanmar border mayada leiba Howlin Fire Village mayada jingnaningai oiba mongda lakpa mioi ama check tawbada package chatruka yankai rom hablamba WY tablet pieces laka magalising kuntra rom yaurambadage phagapangang kre hairi WY ga konana pharaba mioi adude tengnopan bazadage Mr Mangnio Wi-Fi Chai Kunmari Apokpa Kailan Wi-Fi Kawi Hairi. Paraba Mioi Amadi Polam Sink Aduka Kunananga Sinungtin Pung Anitaba Aduaida Makataba Logi Tabak Lokanaba Mori Police Station da Kusina Kai Hairi. Manipuri ngaki Department of Education SN Sinduna Chai Sigi Lakliba December Thage Tang Tarahumdoida Academy Session 2020 da Class 10 Tamleba Mahiru Singi State Level National Talent Search Examination SLNTSE 2020 Class 10 Tamleba Mahiru Singi State Talent Search Examination 2020 Amadi Class 8 Tamleba Government Aided School Mahiru Singi National Means Come Merit Scholarship Examination 2020 Pangthok Lagani Examination asi State asigi tongan ba district zone singda Santa Taratare Thamduna Pangthok kadabani haina Zoning Education Officer Kaksing Thadorpa Cherolabana Kangalakli. Parikha Singh Asida Saruki Yaningba ZEO Kaksing Makadaleba Skunsinge Mahiro Singna application form Haying Otobage Tang Taramari Dage Horaga Office Award ZEO Kaksinge Office Dage Salting Dana Laurabaya. Loinana Department ke website www.manipurieducation.gov.in dage download to yagani Form 1000 bagi aroiba matam mathang tha November ge tang taramari da oigani hainesu ZEO Kaksinge Cheronchana Makhataragli MSUG Human Resource Development ke Secretary Bruce Pebam na haikre lockdown manungda private school singe mahiroi singe fee chada kontra logani haiba order ase lokpham suktok tokte handak sahi ge onadi private school mahiroi singdage fee logba tokpiro
ꯁꯦꯜꯗ ꯃꯤꯀꯥꯕꯒꯤ ꯊꯕꯛ ꯇꯧꯕꯤꯔꯣ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯨꯡꯊꯤꯟ ꯑꯦꯝꯁꯨ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯑꯦꯝꯁꯨꯒꯤ HRD ꯁꯦꯀ꯭ꯔꯦꯇꯔꯤ ꯕ꯭ꯔꯨꯁ ꯄꯦꯕꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯕ꯭ꯔꯨꯁꯅ ꯃꯈꯥ ꯇꯥꯗꯨꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 5ꯗ ꯊꯣꯛꯈꯤꯕ ꯁꯔꯀꯥꯔꯒꯤ ꯑꯣꯔꯗꯔ ꯑꯗꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯒꯤ ꯐꯥꯎꯟꯗꯔꯒ ꯃꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯇꯥꯈꯤꯕ ꯑꯣꯔꯗꯔꯅꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔꯒ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯎꯅꯗꯨꯅ ꯈꯪꯍꯟꯈ꯭ꯔꯦ ꯑꯦꯝꯁꯨꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯂꯅꯥꯏꯒꯤ ꯅꯠꯇꯦ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤꯅꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯥꯎꯟꯗꯔ ꯈꯔꯒ ꯃꯥꯟꯅꯔꯒ ꯁꯛꯂꯣꯟ ꯑꯅꯤ ꯂꯧꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯐꯤ ꯂꯧꯕ ꯌꯥꯔꯣꯏ ꯄꯦꯔꯦꯟꯠꯁꯤꯡꯗ ꯄ꯭ꯔꯦꯁꯔ ꯄꯤꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯃꯉꯛꯀꯟꯗꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯈꯔꯅ ꯃꯍꯩꯔꯣꯏꯁꯤꯡꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯕꯤꯖꯤꯅꯦꯁ ꯃꯣꯇꯤꯞ ꯑꯗꯨ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗꯁꯨ ꯀꯥ ꯍꯦꯟꯕ ꯑꯍꯦꯟꯕ ꯁꯦꯟꯗꯣꯡ ꯇꯥꯟꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯄ ꯇꯥꯔꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯁ꯭ꯀꯨꯜꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯑꯃꯁꯨꯡ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯁꯨꯡ ꯑꯐꯕꯗꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯄꯨ ꯍꯥꯏꯇꯥꯔꯦ ꯐꯥꯎꯟꯗꯔ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯁꯤꯡꯅ ꯎꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯃꯁꯨꯡ ꯑꯃꯨꯛꯀ ꯍꯟꯅ ꯊꯝꯖꯔꯤ Manipuri University na lauba ngarang pangthokadaba exam ge question mangzawnana lek oirakpadagi exam adu thohankedre question lek ohelakpa adu da chenapasing chayol amagi manungda thidoktuna action logadabani haina desam ge president namairakpam edition phongdokre ngase kwai thedalaiba desam ge office ta pangthokiba pawge mifamna mahangna hai Manipur University na lauba ngarang MED ge second year exam pangthokna bataramba adu question lek oire haiba lubasina khanglakpadagi Controller of Examination na paupiduna exam adu tawhankedre question leka oirapagi thawng ase desamna haksana lawdaba ngamde asugumba MED tamliba mahiroising ase pikliba wakhan mapung phadriba mahiroising nate makhoyi manungda oza oiba phawba yawnaribani asugumba education gi matangda asoba role lawgadoriba mahiroising taknaba oza sing adubu takpi tambigadoriba miyoisingna tamliba MED exam asida question leko oibagi thawng satharakliba haibasi ikaiba phawi question leko oirakliba asagi matangda mari leinaba singa chayol amagi manungda thigatuna generaba miyosing adu action lawgadabne university amada question leko oibagi thawng ase leirabanina atoba exam pangthokadariba adusu inau nauna hongdokpa mathau tai haiki oirakliba basigi question lek oirakpagi wathokcha masi chayol amagi manungda kamai tawdana masigi langna lanjincha masi puthopire hairaga hariba मस्जिद चेनरंबा क्वेश्चन जी लिक ओहनबे चेनरंबा मदुगी मदु ओजा ओइसनु माहिरो ओइसनु नत्रगना यूनिवर्सिटी की मनुंगी अखोई एग्जामिनेशन सेक्शन की स्टाफ सिंग ओइसनु मखोई मत फाइदगी न कन्नु मखन की अदुगुंबा मसी एक्शन से मसी लोखत पिगतबनी हाइबा अखोई वाफम से देसाम की माइकै देगी मसी अखोई थमजै Saliba tha asigi tangk mangada semkiba Manipur Private School Teacher Association haina mingthon ba association asigi president gi thau puduna laksakiba ningthauzam sarat president oibadagi tokle haina media da phongdoragli New Era High Secondary School gi lecturer oidiba ningthauzam sarana phongdorakpada mahak masagi oiba khudong sadabana maram khara leibana ngasidagi association asagi president oibadagi pothanaba phirep lawjabadi haina phongdoragli 2020 da semkiba Manipur Private School Teacher Association haiduna mingthonba association asigi president gi tawboina ai samak ningthaujam sarat singh lecturer of New Era Higher Secondary School hairiba isamak asi karigumba isagi achinba ama leibadagi ai hairiba president gi phamadu asidagi thadokjare haiduna media gi thongda miyam khanganjari Lakadariba Durga Puja ge numit amati borge pungpham ngase Govindaji Temple Board na phongkre ngase Govindaji Temple Board ke office ta pamusanga unabada Govindaji Brahma Sabha ge secretary Thongata Bump Joychandra Sarmana haikibada Lakadariba Durga Puja ase thasage tang taratare ge horaga board ge pungphamna tang kunmarige ayuke pung taraka mina yankhainipan second nifumathoi da Santi Puja Hauraga Pung Taramathoi minute kun second Nipumathoi Puja Hauraga Pung Taramathoi minute Nipuga second Nipumathoi da Loiba Oigadabane Haina Pongdoragli Tang Kunga Mari Taragi Ayuki Pung Taraga minute Yankhaini Panga second Nipuga Mathoi Shidagi Sandhi Puja si Hauba Board Puja si Pung Taramathoi minute Kunga second Nipumathoi Ta Garbada Balidangi Jatauba, Aluga,
ꯑꯌꯨꯛꯀꯤ ꯄꯨꯡ 11:40 ꯁꯦꯀꯦꯟ 94ꯗ ꯁꯟꯙꯤ ꯄꯨꯖꯥꯁꯤ ꯂꯣꯏꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯒꯣꯕꯤꯟꯗꯖꯤꯒꯤꯗꯃꯛꯇ ꯃꯁꯤꯃ ꯑꯩꯈꯣꯏꯅ ꯄꯥꯟꯖꯤ ꯁꯪꯂꯥꯛꯄ ꯒꯣꯕꯤꯟꯗ ꯕ꯭ꯔꯍ꯭ꯃ ꯁꯚꯥ ꯇꯥꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏ ꯂꯦꯞꯆꯕꯅꯤ Historic oiraba farm losing asina lou singugi thabakta amadi longmisingda khudongchaba pikani haina Prime Minister Narendra Modi na haiki. Longmisingna chinjakpiba oirambadagi entrepreneurship oirangabagi khudongchaba sing farm laws na piri wafamasi Prime Minister Modi na Long Neta Padma Bhushan Dr. Balasaheb Vike Patel gi punsi wari lairik phongdopagi thoramda haikibani. Local economy amasung local enterprises ke model na lebaga sibo manglomda pukatkani. Haiki kudam oina Maharashtra ge sugar industry, Gujarat ke mill industry, loinana Punjab amati Haryana ge wheat production ne haina Prime Minister Modi ne panki. Lomis na karamba crop putokata ke haibage matangda government na kupna yangsale haiki. Lomisingda sandong legataba wapamgi maramdade government na mai onsan bangamdri haina sumana pungdoki ahanba oina masigi mindset asi hongle amadi lebaka sida ahanba oina lomisingi santok hanganabage matangda thabakna ole haiki. COVID-19 matangda semkiba group of ministers gomge kunmathoirak suba meeting amada Union Health and Family Welfare Minister Dr. Hasbanana Jialoduna pangthokrai. Video conference ke khudangda taukiba meeting aduda sarugya kiba singh External Affairs Minister Dr. S. Jaishankar, Civil Aviation Minister Hardeep Singh Puri, MOS Shipping, Chemical and Fertilizers, MOS Health and Family Welfare Ashwini Kumar Chaube amadi Niti Ayog member Dr. Binod K. Polne. COVID warriors ingi mafamda taubiman khangba Minister Hasbandan utki. COVID-19 laina dagi phakibagi chang ase malimda India na khwaidigi wangna leiri. Phakibagi chang asi chada marputaruk 10.3 oiri aduga laina asidagi sikibagi chang na chada ama 10.9 masisu malimda khwaidigi nemba chang oiri haiki lab lising amaga chama pangkuntareta nomada million ama 10 mangagi changda test tawba ngamli ningthamdagi matamdadi laina asidagi nabagi chang hengalakpa yai haiba wafamsu Health Minister Hasbanana phungdoki. Prime Minister Narendra Modi na launch tawkraba Jant Andolonda miyamna saruk yabiduna COVID-19 laisat pulaksan bada mateng pangbiu haina miyamda appeal tawki. Dadar and Nagar Haveli amasung Daman and Diu gi oinade recovery rate chada marputara taruk 10 ani manga oiri haiki. Howsek Arubada Maroiba Pau Amon Pizade Senior citizen among the people with disabilities in the aid and assistive device in Yantokrai. Let's fight together to contain pandemic haiba thimda SOP Pauzil Puba Bike Rally Ama Kaksing District SP Victoria Yankumna Lamthakrai. Loinana farm loan alongi sinda entrepreneurship oirak na bakudong sabasang pidi haina Prime Minister Narendra Modi na haikrai. Image Paodam ngasigi de matang ngasidaloy jade miyang tabiri bisangbo amuka na kurumsari.